Political oiba sabsaba thabak loukhatlaktabana maram oiraga Manipur gi erang asigi fivam hena lusilakpani Loisidabni. Bharat Sarkar ne political oiba sabsaba thaurang loukhatlaktabana Manipur gi issue asi hena lusilakpani haina retired Major General Loisidabni na phongdokhre. Wafam asi Tribune India na phongba pawda Loisidabni na phongdokladuna hai sahi ama makhai helaklaba erang asi Manipur Sarkar na laksin bangamdana lairingai mathakta Bharat Sarkar na haksin na lawdabagum amadi political oiba sabsaba thabak thauram sing loukhattabana maram oiraga erang asigi fivam hena lusilakpani erang asina maram oiraga miyoi chani nifurom laikhidabaga loinana miyoi rising humfurom na relief camp da sangjafam lawduna lairi maitai amadi kuki furup anigi mathakta khut thongnariba asida Myanmar military junta gi mayokta lan horiba rebel group singdagi afaba makhar gi khulai sing Manipur da pusilaktuna sijinari tha asigi horakpada kuki militant singna maitai community mathakta drone bombing amadi rocket bombing sijinaduna miyoi 38 hatpagi thogdok thokhiba laikhre erang asi loisinduna mahoksa gi punsida hanjilangnabagi chapchaba road map laitri state amadi Bharat Sarkar na warsin ama puraknabagi thabak loukhatpagi mahuta crisis management tawduna laire Union Ministry of Home Affairs na lainga ki supli paibana Manipur lainga ki sakti amata laitabana Chief Minister amadi mahaki cabinet minister sing Imphal Valley dagi hendokpa ngamdaba fibam amada lairi haina phongdokhi